Tha tara henjilakklaba Manipur gi irang asi loisinaba Prime Minister Manipur da lak Manipur da mahosagi fibam da hanjil halu haiba demand tawraduna Delhi gi tongan mafam sing yauna Imphal gi mafam kaya da chara henba gi khongjang sangsilakhiba lamyan ba irawat Memorial Integrated Trust LIMIT Manipur gi President oibaga loinana transgender activist amasu oiriba Malem Thongam gi khongjang ngasi nimit 16 ni mapung farakre mahaki khongjang asi tha ama mapung fabaga Makhatana Treatment louraroi mana kanbagi leingakka thawong asi India gi citizen ama oina aihakna chap chana thengnagani haina Malem Thongamna fongdorakli tha ama farakadoraba chara henbagi khongjang asi gi matangda leingakki maikaidagi karigumba wafam amata fongdoraktraba masigi ona tainabada police na faraga jail da namsinba amadi tongan ba ek kaya panduna khongjang asi bu maning hannaba honariba leingakki thawong asi yaningdaba fongdorakli khongjang asi itomta seasonaba thaurang tawbanate hingbagi mahau leitraba maithakta ngauriba Manipur miyamgi hingbagi hakpiu haibani aihakna Makhatana chara henba natraga hendaba haiba asi leingakki makhuta lei ngasigi leingakka sina mikup khudingi aihakpu fadun hospital da pubagi mathau tade lakliba tang kunithoi asi aihakna chara henbagi khongjang sangsilakhiba tha ama chap chana mapung faba numit asi fawbadi treatment ki mateng lauduna leingakki paukum ngai khigani karigumba paukum amata fangdrabadi mathangi numitagi karigumba makhal amatagi treatment sing louraroi haina fongdorakli